वीडियो मैम पुदना लाजगे अखोना मैम चलगदब वीडियो यूम हौब हैराजिंग अखोगी यूम फंजब प्रोडक्शन हैरासिंग चाबद कानब अखोगी यूम लेब इचा नुपासिंग चामीनबगी वीडियो मैम तम उच्चरके Mbak, đi ra từ rồi. Sao mới hỏng vậy? Rồi đâu? Đây là cắn rồi. Nấu ăn buồn thì lá mua chim chào sao đến ra rồi hầu à cây hầu chắc là cây hầu đấy Mami balong ka naman ako kaya? Aku na hawa. Aku yung jawa sa dito ko. Aku tua sila. Aku dia maku jalan kami jalan. Ngon không biết rong, làmทั้งluôn, bật lên, thấy đấy luôn rồi. Còn thò á, ra để cho. Cái tụi mà, tụi học ra yên không? Học à? Boris, tụi học ra? Học à? Oh, yum depan bro siapa? Balik gua. Cara tum nama cara. Ambil tum pada nama tu cara. Capek. Jauh saya. Wah! Yum depan coba, ini nih yam nem na. Tunggu serke sini sapra nih. Sapra aja biang masuk matik nem na nih. Sini pali betul. Sini pali baga. Suki matik yang besar. Si tengahnya mau hino suki matik nem na pali. Nem na nih pali sini. Kena tu lampang ngomong dah. Matang. Dekat pali je. Sampai aja nggak suki matik nem na ni pali je. Yum dah thajab nggak tani. Aigi yum ishagi yum dah. Dustbin thame. Sida pali na koi Assam dagi ichan
ꯒꯤꯇꯥꯅ ꯄꯤꯕꯤꯔꯛꯄ ꯀ꯭ꯋꯥ ꯄꯥꯝꯕꯤꯅꯤ ꯌꯨꯝꯗ ꯄꯥꯟꯖꯕ ꯉꯥꯛꯇꯅꯤ ꯍꯩꯅꯧꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯅꯅꯦ ꯑꯩꯗꯤ ꯑꯅꯦꯝꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯁꯤꯗꯁꯨ ꯏꯇꯥꯎ ꯍꯦꯔꯣꯖꯤꯅ ꯄꯤꯔꯛꯄ ꯀꯩꯅꯣ ꯑꯪꯒꯨꯔꯁꯤꯡ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯁꯤꯡ ꯑꯩꯅ ꯂꯣꯏ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯡꯗ ꯊꯥꯖꯔꯤ ꯃꯊꯪ ꯃꯌꯥꯝ ꯎꯠꯂꯛꯀꯦ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯁꯤꯡꯁꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯝꯗꯤ ꯆꯥꯎꯅ ꯁꯤꯅ ꯀꯝꯐꯣꯏ ꯄꯥꯝꯕꯤꯅꯤ ꯑꯩꯈꯣꯏ ꯂꯝ ꯌꯥꯝ ꯆꯥꯎꯅ ꯀꯟꯗ꯭ꯔꯒꯁꯨ ꯑꯅꯦꯝꯕ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯆꯥꯎꯗꯕ ꯃꯑꯣꯡꯗ ꯂꯝ ꯄꯤꯛꯅ ꯑꯩꯈꯣꯏ ꯁꯤ ꯀꯝꯐꯣꯏꯅꯤ ꯅꯛꯅꯕꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯉꯥꯛꯇꯅꯤ ꯊꯥꯖꯔꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯍꯩꯗꯤ ꯌꯥꯜꯂꯅꯤ ꯈꯜꯂꯦ ꯃꯥꯏꯔꯦꯟꯅꯤ ꯑꯗꯨꯝ ꯌꯨꯝ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯏꯁꯥꯒꯤ ꯌꯨꯝꯅꯤ ꯑꯗꯨ ꯈꯔ ꯑꯗꯨꯝ ꯄꯤꯛꯇꯛꯅ ꯁꯤꯗꯁꯨ ꯂꯩꯔꯤꯁꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯄꯥꯝꯕꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯊꯔꯣꯏ ꯊꯣꯡꯕꯗ ꯆꯥꯅꯕ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯆꯝꯄ꯭ꯔꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣই ꯁꯤ ꯄꯥꯜꯂꯤꯁꯤꯡꯁꯦ ꯌꯨꯝꯗ ꯄꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯃꯆꯥꯁꯤꯗ ꯁꯤꯗ ꯄꯥꯜꯂꯤꯁꯤꯅ ꯍꯩꯅꯧꯅꯤ ꯁꯤ ꯂꯩꯔꯦ ꯁꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯤꯁꯤꯡꯁꯤꯗ ꯍꯩ ꯃꯈꯜ ꯂꯣꯏ ꯂꯩꯔꯦ ꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯁꯨꯅ ꯂꯩꯔꯦ ꯊꯪꯅꯕꯗ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯑꯀꯣꯏꯕꯁꯤꯡꯁꯤꯗ ꯀꯝꯐꯣꯏꯅꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯠ ꯍꯥꯏꯅ ꯈꯪꯅꯕ ꯃꯌꯥꯝꯅ ꯄꯥꯝꯅꯕꯗꯨꯁꯨ ꯑꯃꯨꯛ ꯊꯥꯖꯔꯦ